Village Defence Force ki personal singi Yaifa Thaurangi damak All Manipur BDF Employees Welfare Association na State asigi Home Department ta demand kaya tawkibadu tha asigi tang kuntra mathoi fawbagi manungda pidrabadi August amadagi gun down amadi pen down strike Houragani Hairi ngasi Manipur Press Club ta pangthokpa paugi mifam amada association asigi president Sagol Sem Sanjit na hai BDF personal singna makoina taliba demand sing thabakta onthokadabani haina haukiba matamda khongjang jangsin kiba adu matam khara handokibani adubu lengakna chap chaba thabak paikhalakpa udri BDF singi appointment police act 1861 gi section 18 da yauriba provision gi manung chalhanba BDF singi thabak regularization tauba amadi tauriba ahenba thabak lauriba thaudang asigi matung ina piriba salary revise tauba hairiba demand sing asi thabakta onthokna ba state asida leiriba BDF personal lising taraga supna yangkhaina lengakta matam kuinadagi taksinduna lakpani hairiba demand sing asi tha asigi tang kuntraga mathoi fawbagi manungda pidrabadi lepluba khongjang sing makhata na changsilagani maduda thorakpa afafatagi tekchak panamak present rule ki lengak amadi home department na pugadabani haiki handaki chaliba tha asigi aroiba date 30 ga wan sibogi manungda sarkar ga koi ga yana giba koi ga pirakki thajabado koi thaboi no thokpiba pami adu matam thanagi matung inadi madu hentu e haitare hentu ibaji poche akoi matam khara moju chonda jar kanda numit tarani henna mu chonda jar kanda date 31 bo manungda thabo no thok ta ga de all my public welfare association gi koi gi leiba central committee gi leader sing amasung district single leader sing member gi apam hoina date hek thangnaba mikup date 1 dagi di handaki thajek loibo date 1 dagi di akoi haiba ji akoi resume tor kanda amu hinkalan bai tari strike amu tawrani haibi wakhalon duna koi photoni gi je aduga Liberiba koi home section ki department ki maike dagi laiba respected officer sing nazu aduga koi PSQ ki da laiba officer sing nazu district ki laiba officer sing nazu ase initiative lawbi rakanda tawba yaba khanabi yaba athuba matam khanabi rakanda nacha nanai koi ba koi na taliba jingje koi thabo no thopina na ba koi all my provident employee welfare association ki president ki side gi aduga laiba central committee ki side gi masima koi press ki thong da koi phongtok chabani